Khoi punamakpo Kangleipak manipuri channel na ikokno na khoiramjari ngasisu mayamgi nungainabagi damakta manipuri real horror story ama puduna laksare wari sigu lanthoktringaida like share subscribe amadi bell icon on tawbirammo wari anuba thagalakpa matamda adom adongi phone da notification laknabagi damakta fare mayam adudi wari ase lanthokcharaklage wari sigu lanthokchaba matamda soigirankiba yawrabasu mayamna ngakpigani Aigi mingsi Premjit kaujai isinina wani sudi thantani ima baba ka aikoi hong khakta leisabani aikoi gidi yumsi khara waba imung adum oiraki adubo ima baba na thabak suduna aigi awat pa kaya lehellamde aisu matamda class 12 tamaka bada ngairammi ayama matamda isu ima baba gi mateng adum tawrbirami baba gi ni haibada sagai na taimichin manau amatta leite Laikai mina babasi gyan taba humna lonjat khangmani haidana yamna luna tawirami aiga yumthangna bada imanaba mangal haidana ama leichai imanaba asidi ina kaira khunba imungi masa oibana khara ngausinaba mi oina tawi mathanta ka yawbaga mama mapana yamna luna kena yoglakpaga oibaga aiga imanaba asigadi aduki matik luna tinnarami ngausinarasu aigi awaba taraba matamda adumang aigi mateng pangbi Mangalsi aiga puli haibigi wani aingondagidi khara ahan oini nongmadi mangalsi thuna aigi nakta laktuna aibu kaurakami aisu kauribadu taraduna mapana thoktuna yenglammi mangal oirambadudha aisu noktuna nang oire aidi kana oibai ningure kakalo aigi kada changsi aina adumna haibada mangalsu noktuna hairaki aidi nang lairamaroidra na imung changtrini aisu aibu kaidi chatoino lao phamsi Aigi kade hek changlakpaga mangalna matha sana hairaki Etao ai matha saba ama leire adugi nanga tanagi haidana laini aina su kaino awatpa leitaba nangna matha sai haisibo nate aina ka pangma ngamba mateng oijalo aina dumna hanglubada mangal su noktuna as nang phagido matang sadeko isu ho adubu haiba kaigi mathano aina pangba yaba oidi pangge mangalna Etao aiga khangnaba nupi ama leiye ado ima baba na sunupi ama haina sinna leiramme aise yamna ngoksinale lohongbirage hairagi ado nang na ima baba da khara amukta haibiyo ba aina su nang se lohongdoraba haisipo ado nang na dum haibo yadro khangnaba lei haidana aigi wada da mangal su tamna Etao baba ga luna tinnaba manaba amagi masanupi oiraba male ima ga baba ga na yadaba yaroi hairi ado aidi moina hairido yaba ngamloi duna nang na amukta ima baba da hainabiyo aiga khangnei do khara diwaba imung oye aduna ima baba na yarakadaba mande aina su hoi ai ne da haibigi ado matha sadoi sorokpodi jenselo gaino aina adumna hairobada mangalna ado nang hana haibiyo yadrade ai upai thirage aisu hoi ai hairagadi yenglage ado aiga su khangna hanba yabani nang nupido aina adumna hairobada mangal su noktuna hoi ai matang sabada soidana khangna hange adugibu ado ai chalukige thabak laiyeba aisu hoi chathouro adudi ai ine da fajana haibirage sigi matung ai ine da fajana haikiramme adubu ine di laira chudana banupi pamde makoina hainaruriba nupi adu luhonghandoini hairakhi aisu fana yamna haijarabada yaba koba leitraba adudadi tandana adum tumina leikhirammi mangaldasu aina waron pumba tangkhirammi mangalsu thawai yamna nungaijaramde haptamung lairaga maga khangnajaba nupi adu chele haiba pau takhi mangal nupi chele tabada mangalgi imaga babaga su aigi nakta laktuna hairagi nangna insillaga chalhanba oirongani karaita lei hai moi yam thuna hairagu aisu inegi waduda kaino ine mangaldi ngasigi aiga pau phongnade mana nupi chele haibasu aigi khangde aina haijariba dusu inega mamagana thajabiramde aibu chairamlaga chatkhirami aisu mangalda paulangnaba kayama honajai adubu phone do off laikhibana pau phongna pangamkhide nongalaga mangalgi mapana haidokpa chatpada nupi ama haina sine duna thamle yaragati naja nupi du themjenbiyu aigi chana lale haibadi khangi wa chauthoknaraga kanaroi selpiyu hairabasu pige hairubagdagi nupi ronge mina phurakpadagi soktuna lakhirami nupi dusu mayungi mi laktuna puduna satkirami mangalsu aigi nakta thawai nuaitana numitsi gi numandangja lakhirami ainasu Etao ima baba na hairido illo nangisi oidong mandre aigi wada da mangalsi yuga khara ngauraga lakpaga sauna hairagi
Etao nusibu phagiro kaigino moina achau aramasu yam pamnisibo leiriba sanpati mayam se ai thantagini masa ani subusu nate sibada pubasu yaroidaba sel sigi damakta imaga babaga se ai yamna saunini Etao kaigumba aina thok sidokhradi moi kanaga luhongmanu yenge mangalge waduda aisu nongaitraduna themjinbirami ꯑꯩꯈꯣꯏꯗ ꯐꯅ ꯀꯨꯏꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡ ꯄꯨꯡ 13ꯃꯨꯛ ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯍꯦꯛ ꯍꯟꯈꯤꯕꯒ ꯃꯌꯨꯝꯗ ꯃꯃꯥ ꯃꯄꯥꯒ ꯈꯠꯅꯕ ꯃꯈꯣꯟꯗꯨ ꯑꯩꯅ ꯇꯥꯈꯤ ꯑꯩꯁꯨ ꯆꯪꯂꯒ ꯈꯥꯝꯂꯨꯁꯤꯔ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯏꯅꯦꯅ ꯑꯩꯉꯣꯟꯗ ꯆꯩꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯗꯨꯝ ꯆꯪꯉꯨꯗ꯭ꯔꯦ ꯑꯩꯁꯨ ꯏꯁꯥꯗ ꯃꯉꯥꯜꯁꯦ ꯐꯠꯇ ꯅꯨꯡꯗ ꯑꯃꯨꯛ ꯊꯣꯛꯇꯅ ꯈꯟꯖꯔꯝꯃꯤ ꯑꯩꯁꯨ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯅꯨꯃꯤꯠꯇꯨꯃ ꯑꯗꯨꯝ ꯇꯨꯝꯊꯔꯝꯃꯤ ꯅꯣꯡꯉꯥꯟꯕꯒ ꯑꯩꯁꯨ ꯃꯤꯂꯥꯡꯕꯒꯤ ꯃꯈꯣꯟꯁꯤ ꯑꯩꯅ ꯇꯥꯔꯛꯑꯝꯃꯤ ꯑꯩꯁꯨ ꯊꯨꯅ ꯍꯧꯒꯠꯇꯨꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯍꯪꯂꯝꯃꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯃꯥ ꯃꯤ ꯂꯥꯡꯕ ꯃꯈꯣꯟ ꯇꯥꯔꯤꯁꯤꯕꯣ ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯉꯥꯜꯗꯣ ꯊꯧꯔꯤ ꯌꯥꯜꯂꯒ ꯂꯩꯔꯝꯃꯦ ꯑꯗꯨꯒꯤꯅꯤ ꯂꯥꯡꯅꯔꯤꯕꯁꯦ ꯑꯩꯁꯨ ꯄꯥꯎꯗꯨꯗ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯍꯥꯏꯗꯅ ꯊꯨꯅ ꯃꯉꯥꯜꯒꯤ ꯌꯨꯝꯗ ꯆꯠꯂꯝꯃꯤ ꯑꯩꯅ ꯆꯠꯂꯨꯕꯗ ꯃꯉꯥꯜꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨ ꯑꯩꯅ ꯎꯖꯈꯤ ꯑꯩꯁꯨ ꯃꯉꯥꯜꯕꯨ ꯀꯧꯗꯨꯅ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ ꯂꯩꯀꯥꯏ ꯃꯤꯁꯨ ꯁꯨꯅ ꯇꯤꯟꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯁꯤꯜꯂꯝꯃꯤ ꯏꯃꯥ ꯕꯕꯥꯁꯨ ꯌꯥꯎꯗꯅ ꯏꯇꯥꯎꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯠꯂꯣꯏꯕ ꯌꯥꯎꯈꯤꯔꯝꯃꯤ ꯑꯩꯒꯤ ꯏꯁꯥꯗ ꯃꯉꯥꯜ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯊꯥꯖꯕ ꯁꯨꯡꯉꯝ ꯉꯝꯂꯝꯗꯦ ꯑꯩꯈꯣꯏꯅ ꯃꯪꯗꯒꯤ ꯍꯜꯂꯛꯄꯗ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯦ ꯑꯩꯁꯨ ꯐꯤ ꯑꯆꯧꯕꯗꯨ ꯍꯣꯡꯗꯣꯛꯂꯒ ꯑꯩꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯏꯃꯥꯁꯨ ꯆꯪꯉꯛꯇꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯏꯆꯥꯁꯤꯗꯤ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯕꯤꯔꯒꯦ ꯆꯥꯊꯣꯛꯂꯒ ꯄꯣꯊꯥꯅꯕ ꯑꯩꯅꯁꯨ ꯏꯃꯥ ꯑꯩ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯩꯒꯤ ꯆꯥꯛ ꯍꯥꯞꯄꯤꯔꯨꯔꯅꯨ ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯃꯥꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯪꯂꯗꯨꯅ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯔꯝꯃꯤ ꯑꯩꯁꯨ ꯆꯥꯛ ꯆꯥꯗꯨꯅ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯍꯤꯡꯁꯤꯗ ꯑꯩꯅ ꯑꯩꯕꯨ ꯀꯧꯔꯛꯄꯒꯤ ꯃꯈꯣꯟꯁꯤ ꯑꯗꯨꯝ ꯇꯥꯔꯛꯈꯤ ꯑꯩꯁꯨ ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯧꯔꯤꯁꯤꯕꯨ ꯑꯍꯤꯡꯁꯤꯗ ꯑꯩꯁꯨ ꯁꯤ ꯍꯥꯏꯗꯨꯅ ꯊꯨꯅ ꯍꯧꯒꯠꯇꯨꯅ ꯉꯥꯛ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯑꯩꯅ ꯑꯗꯨꯝꯅ ꯐꯝꯂꯤꯉꯩꯗ ꯀꯔꯥꯏꯗꯅꯣ ꯈꯪꯗꯅ ꯀꯣꯛ ꯀꯣꯛ ꯍꯥꯏꯗꯅ ꯊꯤꯟꯕ ꯃꯈꯣꯟꯁꯤ ꯑꯩꯅ ꯇꯥꯔꯛꯑꯝꯃꯤ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯊꯤꯜꯂꯤꯁꯤꯕꯨ ꯈꯟꯗꯨꯅ ꯑꯩꯁꯨ ꯊꯣꯛꯂꯛꯑꯝꯃꯤ ꯑꯩꯅ ꯁꯨꯝ ꯊꯣꯛꯂꯛꯄꯗꯗꯤ ꯉꯁꯥꯏꯗꯒꯤ ꯊꯤꯜꯂꯤꯕꯗꯨ ꯊꯣꯡꯗ ꯑꯣꯏꯔꯝꯃꯤ ꯑꯍꯤꯡꯁꯤꯗ ꯀꯅꯥ ꯂꯥꯛꯏꯕꯖꯥꯠꯅꯣ ꯈꯟꯗꯅ ꯑꯩꯁꯨ ꯊꯣꯡꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯑꯩꯅ ꯑꯗꯨꯝꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯈꯤꯔꯝꯗꯦ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯅ ꯑꯀꯤꯕꯗꯤ ꯐꯥꯎꯖꯈꯤꯔꯝꯃꯤ ꯑꯗꯨꯅ ꯂꯩꯔꯤꯉꯩꯁꯤꯗ ꯑꯩꯒꯤ ꯂꯦꯡꯖꯨꯝꯗ ꯈꯨꯠ ꯑꯃ ꯊꯝꯂꯛꯏ ꯑꯩꯁꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯀꯟꯅ ꯀꯟꯅ ꯂꯥꯎꯈꯤꯔꯝꯃꯤ ꯑꯩꯅ ꯂꯥꯎꯕꯗꯨꯗ ꯇꯨꯡꯗꯒꯤ ꯋꯥ ꯉꯥꯡꯂꯛꯑꯝꯃꯤ ꯀꯩꯅꯣꯅꯦ ꯏꯕꯨꯡꯉꯣ ꯑꯩꯅꯤ ꯕꯕꯥꯅꯤ ꯅꯠꯇꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯪꯕꯨ ꯑꯩꯁꯨ ꯄꯥꯏꯔꯛꯏꯕꯗꯨ ꯕꯕꯥ ꯑꯣꯏꯔꯝꯕꯗꯨꯗ ꯁꯣꯔ ꯍꯣꯟꯊꯗꯨꯅ ꯍꯥꯏꯔꯝꯃꯤ ꯕꯕꯥ ꯊꯣꯡꯁꯦ ꯊꯤꯜꯂꯛꯑꯦ ꯀꯅꯥ ꯂꯥꯛꯄꯅꯣ ꯌꯦꯡꯂꯝꯕꯅꯤ ꯑꯗꯨꯒ ꯀꯅꯥꯝ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯒꯤ ꯋꯥꯗꯨꯗ ꯌꯥꯔꯦ ꯆꯪꯉꯣ ꯍꯧꯖꯤꯛꯁꯦ ꯑꯍꯤꯡꯅꯤ ꯃꯄꯥꯟꯗꯒ ꯊꯣꯛꯀꯅꯨ ꯑꯩꯁꯨ ꯊꯨꯅ ꯑꯃꯨꯛ ꯑꯩꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯝꯕ ꯊꯦꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗꯁꯨ ꯑꯩꯒꯤ ꯀꯥꯁꯤꯗ ꯃꯤ ꯑꯃ ꯂꯩꯕꯒꯤ ꯁꯥꯎꯍꯟꯁꯤ ꯑꯩꯅ ꯑꯗꯨꯝ ꯐꯪꯈꯤꯔꯝꯃꯤ ꯑꯩꯁꯨ ꯋꯥꯈꯜꯗ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯏꯇꯥꯎ ꯃꯉꯥꯜꯒꯤ ꯊꯋꯥꯏꯁꯦ ꯃꯐꯝꯁꯤꯗ ꯂꯩꯔꯕ ꯖꯥꯠꯂꯥ ꯑꯩꯅ ꯑꯗꯨꯝꯅ ꯈꯜꯂꯤꯉꯩꯗꯁꯨ ꯑꯩꯒꯤ ꯃꯤꯡꯁꯦ ꯀꯧꯔꯛꯄꯒꯨꯝ ꯑꯗꯨꯝ ꯇꯥꯔꯛꯏ ꯑꯩꯁꯨ ꯀꯤꯗꯅ ꯑꯗꯨꯝ ꯐꯩꯖꯨꯞꯅ ꯀꯣꯛꯐꯥꯎ ꯆꯤꯡꯈꯠꯂꯒ ꯇꯨꯝꯕ ꯊꯦꯝꯈꯤꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯒ ꯑꯩꯅ ꯏꯃꯥ ꯕꯕꯥꯗ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯉꯔꯥꯡꯁꯦ ꯀꯅꯥ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯩꯕꯨ ꯑꯗꯨꯝ ꯀꯧꯕꯒꯤ ꯃꯈꯣꯟ ꯇꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯀꯥꯁꯤꯗ ꯃꯤ ꯂꯩꯕꯒꯤ ꯁꯍꯨꯝꯁꯨ ꯑꯩꯅ ꯑꯗꯨꯝ ꯐꯪꯉꯤ ꯅꯠꯇꯦ ꯏꯇꯥꯎ ꯃꯉꯥꯜꯒꯤ ꯊꯋꯥꯏꯗꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯕ ꯖꯥꯠꯂꯥ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯒ ꯂꯨꯅ ꯇꯤꯟꯅꯔꯝꯕꯗꯨꯗ ꯇꯧꯔꯤꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯥꯒꯤ ꯗꯦꯕ ꯀꯔꯃꯁꯤ ꯂꯣꯏꯈ꯭ꯔꯒ ꯃꯔꯥꯏ ꯇꯣꯛꯆꯈꯤꯅꯤ ꯃꯤ ꯂꯩꯇꯕ ꯍꯥꯏꯕꯁꯦ ꯑꯀꯤ ꯑꯈꯪ ꯁꯍꯨꯝ ꯁꯌꯥꯗꯤ ꯈꯔ ꯀꯟꯕ ꯇꯥꯕꯅꯤ ꯑꯩꯅ ꯕꯕꯥ ꯂꯨꯅ ꯇꯤꯟꯅꯔꯝꯕ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛꯇꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯅ ꯑꯩꯒꯤ ꯃꯤꯡ ꯀꯧꯔꯛꯄ ꯑꯀꯤ ꯑꯈꯪ ꯄꯤꯔꯛꯄꯁꯤꯗꯤ ꯑꯩꯁꯨ ꯑꯀꯤꯕ ꯐꯥꯎꯏ ꯑꯩꯒꯤ ꯋꯥꯗꯨꯗ ꯕꯕꯥꯁꯨ ꯏꯕꯨꯡꯉꯣ ꯅꯨꯄꯥ ꯃꯥꯟꯈꯤꯗ꯭ꯔꯦꯗꯀꯣ ꯑꯣꯟꯊꯣꯛꯅ ꯅꯪꯒ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯔꯝꯕꯗꯨꯒꯤ ꯅꯪꯉꯣꯟꯗ ꯁꯍꯨꯝ ꯀꯌా ꯄꯤꯔꯛꯄꯅꯤ ꯑꯗꯨꯃꯛꯅ ꯅꯪꯉꯣꯟꯗ ꯁꯣꯛꯄ ꯊꯦꯡꯕ ꯇꯧꯔꯛꯄꯗꯤ ꯅꯠꯇꯦꯗꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯗꯦꯕ ꯀꯔꯃꯁꯤ ꯐꯥꯎꯕꯗꯤ ꯈꯔ ꯈꯥꯡꯉꯣ ꯂꯣꯏꯕꯒ ꯐꯖꯈꯤꯅꯤ ꯑꯩꯁꯨ ꯍꯣꯏ ꯕꯕꯥ ꯍꯥꯏꯔꯝꯗꯨꯅ ꯑꯩꯒꯤ ꯀꯥꯗ ꯆꯥꯏꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯩꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗꯁꯨ ꯑꯃꯨꯛ ꯑꯩꯒꯤ ꯃꯤꯡꯁꯤ ꯀꯧꯔꯛꯄꯁꯤ ꯑꯩꯅ ꯇꯥꯔꯝꯃꯤ ꯑꯩꯁꯨ ꯃꯈꯣꯟꯁꯤꯡꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯨꯃꯤꯟꯅ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯇꯨꯝꯂꯝꯃꯤ ꯇꯨꯝꯕꯗꯨꯁꯨ ꯑꯩꯒꯤ ꯃꯪꯗꯁꯨ ꯏꯇꯥꯎ ꯃꯉꯥꯜꯒꯤ ꯊꯋꯥꯏꯁꯦ ꯑꯗꯨꯝ ꯎꯈꯤꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ ꯃꯉꯥꯜꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯆꯦꯟꯕꯤꯔꯝꯃꯤ ꯑꯩꯅꯁꯨ ꯏꯅꯦꯗ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯝꯃꯤ ꯏꯅꯦ ꯏꯇꯥꯎꯗꯣ ꯑꯩꯒꯤ ꯃꯪꯗꯁꯨ ꯑꯗꯨꯝ ꯂꯥꯛꯏ ꯑꯀꯤ ꯑꯈꯪ ꯈꯔꯁꯨ ꯑꯗꯨꯝ ꯄꯤꯔꯛꯏ ꯏꯅꯦ ꯍꯣꯏ ꯁꯤꯗꯗꯤ ꯇꯧꯗꯕ꯭ꯔꯥ ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯅꯦꯁꯨ ꯀꯞꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪ ꯃꯔꯨꯞꯇꯨ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯈ꯭ꯔꯕ ꯃꯥꯜꯂꯦ ꯏꯅꯦꯒꯤ ꯃꯪꯗꯗꯤ ꯂꯥꯛꯇꯦ
ꯑꯗꯨꯕꯨ ꯑꯀꯤ ꯑꯈꯪ ꯈꯔꯗꯤ ꯇꯧꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯏꯅꯦꯗꯤ ꯑꯀꯤꯕ ꯄꯣꯛꯇꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯏꯅꯦ ꯑꯍꯤꯡꯗ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯑꯀꯤ ꯑꯈꯪ ꯄꯤꯔꯛꯏ꯫ ꯑꯩꯗꯤ ꯑꯍꯤꯡꯒ ꯇꯨꯝꯃꯨ ꯌꯥꯗ꯭ꯔꯕꯅꯤ ꯀꯤꯕꯗ꯫ ꯏꯅꯦꯅꯁꯨ ꯅꯪ ꯃꯔꯨꯞꯀꯤ ꯊꯋꯥꯏꯅ ꯑꯀꯤ ꯑꯈꯪ ꯄꯤꯔꯛꯄꯅꯤ, ꯗꯦꯕ ꯀꯔꯃꯁꯦ ꯂꯣꯏꯔꯒ ꯐꯈꯤꯅꯤ꯫ ꯑꯩꯁꯨ ꯍꯣꯏ ꯏꯅꯦ ꯑꯗꯨꯕꯨꯗꯤ, ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯊꯕꯛ ꯂꯣꯏꯔꯕꯅꯤꯅ ꯑꯩ ꯆꯠꯂꯒꯦ, ꯍꯌꯦꯡ ꯑꯃꯨꯛ ꯉꯟꯇꯥ ꯂꯥꯛꯑꯒꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯡꯗꯥꯡꯁꯤꯗ ꯑꯩꯅ ꯊꯕꯛ ꯂꯣꯏꯔꯒ ꯃꯅꯤꯡꯗ ꯈꯣꯡ ꯍꯥꯝꯕꯁꯤꯗ ꯑꯩꯒꯤ ꯇꯨꯡꯁꯤꯗ ꯃꯤ ꯑꯃ ꯂꯩꯕꯒꯤ ꯁꯥꯎꯟꯁꯦ ꯑꯩꯅ ꯐꯪꯂꯝꯃꯤ꯫ ꯑꯩꯁꯨ ꯀꯤꯗꯅ ꯇꯨꯡꯗ ꯐꯠ ꯐꯠ ꯂꯩꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ꯫ ꯀꯅꯥꯁꯨ ꯂꯩꯕ ꯎꯗ꯭ꯔꯕ ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ, ꯁꯨꯝꯅ ꯇꯧꯕꯁꯦ ꯃꯁꯛ ꯈꯪꯂꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯅꯤ꯫ ꯁꯤ ꯈꯟꯗꯨꯅ ꯑꯩꯁꯨ ꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯝꯃꯤ꯫ ꯏꯇꯥꯎ ꯃꯉꯥꯜ, ꯑꯩꯕꯨ ꯀꯤꯍꯜꯂꯤꯕ ꯀꯥꯏꯗꯨꯔꯣ ꯅꯪꯒꯤꯗꯨꯕꯣ? ꯅꯁꯛ ꯈꯪꯉꯤꯀꯣ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯑꯩ ꯈꯣꯡ ꯑꯃꯨꯛꯇ ꯍꯥꯝꯈꯤꯒꯦ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯁꯣꯔꯣ ꯁꯣꯔꯣ ꯇꯧꯔꯝꯕ ꯑꯗꯨꯁꯨ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯋꯥꯈꯜꯗ ꯑꯩꯅ ꯉꯥꯡꯕꯗꯒꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦꯅꯦ ꯏꯇꯥꯎꯁꯦ, ꯑꯩ ꯀꯤꯕ ꯖꯥꯠꯅꯤ꯫ ꯁꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯒ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯆꯥꯛ ꯆꯥꯊꯣꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯇꯨꯝꯕ ꯆꯪꯉꯛꯇꯨꯅ ꯇꯨꯝꯂꯝꯃꯤ꯫ ꯉꯁꯤꯁꯨ ꯅꯍꯥꯟꯒꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯍꯤꯡꯁꯤꯗ ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯗꯨꯝ ꯀꯧꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯀꯅꯥꯅꯣ ꯈꯟꯗꯅ ꯃꯤꯠ ꯅꯣꯏꯗꯨꯅ ꯉꯥꯛ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯂꯩꯔꯤꯉꯩꯗꯁꯨ ꯑꯩꯒꯤ ꯀꯥꯁꯤꯒꯤ ꯊꯣꯡꯁꯤꯗ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯇꯨꯅ ꯑꯩꯕꯨ ꯑꯗꯨꯝ ꯀꯧꯔꯛꯏ꯫ ꯑꯩꯁꯨ ꯇꯧꯔꯛꯏꯕ ꯃꯇꯧꯗꯨꯗ ꯏꯃꯥ ꯕꯕꯥ ꯍꯥꯏꯗꯅ ꯀꯧꯖꯈꯤꯔꯝꯃꯤ꯫ ꯑꯩꯅ ꯀꯧꯔꯤꯕꯗꯨ ꯀꯅꯥꯁꯨ ꯇꯥꯗ꯭ꯔꯕ ꯑꯗꯨꯗꯗꯤ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯉꯁꯤꯗꯤ ꯃꯄꯥꯟꯗ ꯊꯣꯛꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯇꯞꯅ ꯊꯣꯛꯂꯛꯇꯨꯅ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯏꯇꯥꯎ ꯃꯉꯥꯜꯁꯤ ꯑꯩꯒꯤ ꯏꯃꯥꯡꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯑꯩꯁꯨ ꯑꯗꯨ ꯎꯕꯗ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯍꯪꯖꯔꯝꯃꯤ꯫ ꯑꯩꯅ ꯍꯪꯂꯨꯕꯗꯒꯤ ꯑꯩꯅ ꯎꯔꯤꯕ ꯑꯗꯨ ꯑꯃꯨꯛ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛꯇ ꯎꯈꯤꯕꯗꯨ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯑꯩꯅ ꯎꯔꯛꯏ꯫ ꯑꯩꯁꯨ ꯇꯧꯔꯛꯏꯕ ꯃꯇꯧꯗꯨꯗꯒꯤ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯀꯟꯅ ꯂꯥꯎꯈꯤꯔꯝꯃꯤ꯫ ꯑꯩꯅ ꯂꯥꯎꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯏꯃꯥꯒ ꯕꯕꯥꯒꯁꯨ ꯊꯣꯛꯂꯛꯇꯨꯅ ꯍꯪꯉꯛꯏ, ꯀꯩꯗꯧꯔꯒꯦꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ? ꯅꯠꯇꯦ ꯑꯍꯤꯡꯁꯤꯗ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯁꯨ ꯕꯕꯥꯁꯤꯗ ꯃꯉꯥꯜꯗꯣ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯗ ꯂꯦꯞꯈꯤꯕꯅꯤ, ꯂꯩꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯉꯣ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯏꯃꯥꯅꯁꯨ ꯄꯥꯈꯠꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯁꯦ ꯏꯃꯨꯡꯗ ꯆꯪꯉꯁꯦ ꯂꯥꯛꯑꯣ꯫ ꯁꯤ ꯍꯥꯏꯗꯨꯅ ꯏꯃꯥꯒ ꯕꯕꯥꯒꯅ ꯑꯩꯕꯨ ꯄꯨꯁꯤꯟꯕꯤꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯏꯁꯥꯁꯦ ꯀꯔꯤꯅೋ ꯈꯪꯗꯅ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯩꯕꯨ ꯊꯦꯝꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯃꯄꯥꯟꯗ ꯑꯍꯤꯡꯁꯤꯗ ꯀꯩꯗꯧꯔꯨꯔꯤꯕꯅꯣ ꯅꯪꯕꯣ? ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯍꯥꯏꯗ꯭ꯔꯣ? ꯑꯩꯁꯨ ꯏꯃꯥ ꯑꯩꯒꯤ ꯀꯥꯁꯤꯒꯤ ꯊꯣꯡꯁꯦ ꯑꯗꯨꯝ ꯊꯤꯜꯂꯛꯏ, ꯑꯩ ꯌꯥꯝ ꯀꯤꯔꯦ꯫ ꯏꯃꯥꯅꯁꯨ ꯈꯨꯖꯨ ꯂꯩꯈꯥꯝ ꯊꯥꯗꯣꯛꯇꯨꯅ ꯀꯩꯁꯨ ꯇꯧꯔꯔꯣꯏꯁꯦ ꯇꯨꯝꯃꯣ, ꯅꯪꯅ ꯀꯤꯔꯒꯅ ꯅꯄꯥꯒ ꯇꯨꯝꯒꯦꯁꯨ ꯇꯨꯝꯃꯣ꯫ ꯑꯩꯁꯨ ꯌꯥꯅꯤꯗ ꯏꯃꯥ, ꯑꯩ ꯁꯤꯗ ꯑꯗꯨꯝ ꯇꯨꯝꯒꯦ, ꯏꯃꯥ ꯍꯣꯏꯁꯨ ꯇꯨꯝꯕꯤꯔꯨꯔꯣ ꯌꯥꯔꯦ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗ ꯏꯃꯥꯒ ꯕꯕꯥꯒꯁꯨ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯏꯁꯥꯁꯦ ꯑꯀꯤꯕꯗꯤ ꯐꯥꯎꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯃꯨꯛ ꯇꯨꯝꯂꯒꯦ ꯈꯟꯗꯅ ꯍꯤꯞꯇꯨꯅ ꯇꯨꯝꯕ ꯊꯦꯝꯂꯝꯃꯤ꯫ ꯑꯩꯁꯦ ꯑꯍꯤꯡꯗꯨꯃ ꯑꯀꯤꯕ ꯂꯩꯈꯤꯕꯗꯨꯅ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ꯫ ꯑꯩꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯘꯔꯤꯗꯨ ꯇꯥꯔꯛꯄꯒꯤ ꯒ꯭ꯂꯥꯁꯇꯨ ꯑꯃꯨꯛꯁꯨ ꯀꯥꯏꯔꯦ꯫ ꯑꯩꯁꯨ ꯏꯁꯥꯁꯦ ꯄꯥꯈꯪꯗ ꯈꯪꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯀꯤꯅ ꯀꯤꯅ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ꯫ ꯑꯩꯅꯁꯨ ꯏꯃꯥꯒ ꯕꯕꯥꯒꯗ ꯍꯥꯏꯔꯝꯃꯤ, ꯏꯃꯥ ꯏꯇꯥꯎ ꯃꯉꯥꯜꯒꯤ ꯊꯋꯥꯏꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯝ ꯂꯩꯔꯕ ꯃꯥꯜꯂꯦ, ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯔꯨꯕꯅꯣ ꯑꯩꯉꯣꯟꯗ ꯈꯪꯗ꯭ꯔꯦ, ꯌꯥꯔꯗꯤ ꯑꯃꯥꯏꯕꯔ ꯀꯩꯅꯣ ꯑꯃꯠꯇ ꯇꯥꯟꯅꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯗꯦꯕ ꯀꯔꯃ ꯂꯣꯏꯗꯧꯔꯦ, ꯁꯤꯐꯥꯎꯕꯗꯤ ꯀꯤꯔꯁꯨ ꯀꯤꯅ ꯈꯥꯡꯂꯁꯤ, ꯍꯣꯔꯦꯟꯗꯒꯤ ꯅꯪꯁꯨ ꯑꯩꯒꯤ ꯀꯥꯗ ꯑꯣꯏꯅ ꯇꯨꯝꯃꯁꯤ, ꯅꯊꯟꯗ ꯇꯨꯝꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯩꯁꯨ ꯕꯕꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝ ꯋꯥꯅ ꯗꯦꯕ ꯀꯔꯃ ꯌꯧꯔꯛꯄ ꯉꯥꯏꯈꯤꯔꯝꯃꯤ꯫ ꯁꯨꯝꯅ ꯀꯤꯅ ꯀꯤꯅ ꯍꯧꯈꯤꯕꯗꯨꯅ ꯃꯉꯥꯜꯒꯤ ꯗꯦꯕ ꯀꯔꯃꯁꯨ ꯌꯧꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯃꯣꯏꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯑꯋꯥꯠ ꯑꯄꯥ ꯀꯌꯥ ꯑꯃ ꯌꯦꯡꯕꯤꯈꯤ꯫ ꯍꯌꯦꯡ ꯁꯣꯔꯥꯠꯅꯤ ꯍꯥꯏꯕꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯃꯉꯥꯜꯁꯦ ꯑꯩꯒꯤ ꯃꯪꯗ ꯂꯥꯛꯇꯨꯅ ꯀꯞꯇꯨꯅ ꯅꯨꯡꯉꯥꯏꯇꯕ ꯁꯛꯇꯝꯗ ꯎꯔꯝꯃꯤ꯫ ꯑꯩꯁꯨ ꯏꯇꯥꯎꯒꯤ ꯅꯤꯡꯉꯝꯗꯕ ꯃꯁꯛꯇꯨ ꯎꯔꯒ ꯃꯪꯗ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯃꯪꯗ ꯀꯞꯄꯗꯨ ꯇꯥꯏꯕꯪꯗ ꯐꯥꯎꯔꯛꯄꯗꯒꯤ ꯏꯃꯥꯒ ꯕꯕꯥꯒꯅ ꯑꯩꯕꯨ ꯍꯧꯗꯣꯔꯛꯏ꯫ ꯑꯩꯁꯨ ꯍꯧꯒꯠꯇꯨꯅ ꯏꯃꯥꯒ ꯕꯕꯥꯒꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯍꯪꯂꯝꯃꯤ꯫ ꯑꯩꯅꯁꯨ ꯀꯩꯁꯨ ꯇꯧꯗꯦ ꯕꯕꯥ, ꯑꯩ ꯃꯪ ꯐꯠꯇꯕ ꯑꯃ ꯃꯪꯂꯨꯔꯦ, ꯑꯗꯨꯅꯅꯤ, ꯅꯪꯅ ꯈꯥꯡꯂꯤꯕ ꯃꯣꯟꯗꯣ ꯃꯅꯝ ꯅꯝꯂꯒ ꯇꯨꯝꯃꯣ, ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯕꯕꯥꯅ ꯍꯥꯏꯔꯛꯄꯗꯨ ꯇꯧꯔꯒ ꯇꯨꯝꯂꯝꯃꯤ꯫ ꯑꯍꯤꯡꯁꯤꯃꯛꯇꯗꯁꯨ ꯑꯀꯤ ꯑꯈꯪ ꯀꯌా ꯑꯃ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯁꯣꯔꯥꯠꯇꯨꯁꯨ ꯐꯖꯅ ꯃꯤ ꯌꯥꯝ ꯇꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯣꯔꯥꯠ ꯂꯣꯏꯕꯗ ꯑꯩꯁꯨ ꯏꯁꯥꯁꯦ ꯈꯔꯗꯤ ꯅꯦꯅꯥ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯁꯣꯔꯥꯠ ꯂꯣꯏꯈ꯭ꯔꯕꯁꯨ ꯑꯍꯤꯡꯗ ꯑꯀꯤ ꯑꯈꯪ ꯄꯤꯔꯛꯄꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯑꯩꯅ ꯕꯕꯥꯗ ꯍꯥꯏꯗꯨꯅ ꯅꯣꯡꯉꯥꯜꯂꯒ ꯑꯃꯥꯏꯕ ꯑꯃꯕꯨ ꯕꯕꯥꯅ ꯀꯧꯈꯤꯔꯝꯃꯤ꯫
ꯑꯃꯥꯏꯕꯗꯨꯅ ꯑꯩꯒꯤ ꯏꯁꯥꯁꯦ ꯐꯖꯅ ꯌꯦꯡꯂꯕ ꯇꯨꯡꯗ ꯍꯥꯏꯔꯛꯏ, ꯅꯪ ꯃꯔꯨꯞꯀꯤ ꯊꯋꯥꯏꯅ ꯅꯪꯕꯨꯁꯨ ꯄꯨꯅꯤꯡꯕ, ꯅꯪꯒ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯔꯝꯕ ꯑꯣꯏꯕꯅ ꯑꯗꯨꯒꯤꯅꯤ ꯅꯪꯉꯣꯟꯗ ꯑꯀꯦ-ꯑꯈꯪ ꯄꯤꯔꯛꯏꯕꯗꯣ꯫ ꯉꯁꯤꯗꯒꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ, ꯑꯩꯅ ꯐꯖꯅ ꯌꯦꯡꯂꯝꯂꯒꯦ꯫ ꯆꯨꯝꯅ ꯑꯃꯥꯏꯕꯗꯨꯅ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯕꯤꯔꯝꯂꯒ ꯑꯃꯥꯏꯕꯗꯨꯁꯨ ꯊꯧ ꯂꯣꯏꯔꯕꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯃꯥꯏꯕꯗꯨꯅ ꯌꯦꯡꯕꯤꯔꯝꯕꯗꯒꯤ ꯑꯩꯒꯤ ꯏꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯔꯝꯕꯗꯨꯁꯨ ꯂꯣꯏꯅ ꯐꯈꯤꯔꯝꯃꯤ꯫ ꯁꯤꯒꯤ ꯃꯇꯨꯡ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯖꯔꯦ꯫ ꯅꯤꯡꯉꯝꯗ ꯏꯇꯥꯎꯒ ꯑꯩꯒꯁꯨ ꯂꯥꯞꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯏꯇꯥꯎꯅ ꯆꯦꯜꯂꯝꯕ ꯅꯨꯄꯤꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯉꯁꯤꯁꯨ ꯃꯌꯨꯝ ꯄꯥꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯌꯥꯝꯁꯤꯅꯤ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫ ꯑꯃꯨꯛꯀ ꯍꯟꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯧꯅ ꯈꯣꯏꯔꯝꯖꯔꯤ꯫